ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ How Long Will I Love You ꯐꯤꯂꯝ ꯑꯁꯤ ꯀꯣꯃꯦꯗꯤ ꯑꯃꯁꯨꯡ ꯐꯦꯟꯇꯥꯁꯤꯗ ꯕꯦꯁ ꯇꯧꯕ ꯆꯥꯏꯅꯤꯁꯀꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯖꯤꯌꯥꯖꯨ ꯀꯧꯕꯤ 2018ꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯃꯤꯡ ꯀꯧꯕ 1999ꯒꯤ ꯃꯇꯝꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯥꯝꯅ ꯋꯥꯃꯟꯕꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟꯕ ꯇꯥꯏꯝꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯗꯕ ꯇꯥꯏꯝꯂꯥꯏꯟ ꯑꯅꯤꯗꯒꯤ ꯆꯞ ꯃꯥꯟꯅꯕ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯖꯦꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛ ꯇꯨꯝꯁꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯖꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨꯗ ꯊꯤꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯟꯕꯒꯤ ꯃꯑꯣꯡꯗ ꯖꯦꯖꯨ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯐꯤꯂꯝꯒꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ ꯃꯣꯁ ꯄ꯭ꯂꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯁꯤ IPLꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤ ꯕꯦꯡꯒꯥꯂꯤ ꯑꯦꯛꯇ꯭ꯔꯦꯁ ꯃꯥꯙꯨꯃꯤꯇꯥ ꯁꯔꯀꯥꯔꯅꯁꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤ ꯃꯁꯤꯗ IPL ꯂꯩꯔꯦ ꯃꯣꯁ ꯄ꯭ꯂꯦꯅ ꯑꯗꯣꯝꯗ ꯖꯤꯂꯤ ꯒꯦꯝꯗ ꯑꯑꯣꯡꯕꯤ ꯁꯥꯟꯅꯗꯨꯅ iPhone ꯑꯃꯗꯤ iPad ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯔꯤ ꯃꯣꯁ ꯄ꯭ꯂꯦꯅ ꯑꯗꯣꯝꯗ IPL ꯍꯪꯒꯥꯃꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯥꯏꯁ ꯄꯨꯜ ꯑꯃꯕꯨꯁꯨ ꯊꯝꯂꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯔꯕ ꯒꯤꯐꯠ ꯀꯌꯥ ꯑꯃꯕꯨꯁꯨ ꯐꯪꯕ ꯌꯥꯔꯤ ꯌꯥꯃꯥꯍꯥ ꯕꯥꯏꯛ ꯔꯤꯌꯦꯜꯃꯤ ꯃꯣꯕꯥꯏꯜ ꯑꯦꯄꯜ ꯋꯥꯠꯆ TV ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯕ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯃꯕꯨꯁꯨ ꯐꯪꯕ ꯌꯥꯔꯤ ꯃꯁꯤꯗ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯒ ₹500 ꯑꯃꯕꯨꯁꯨ ꯔꯦꯄꯤꯗ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤ ꯃꯁꯤꯗ ꯄꯩꯁꯥ ꯍꯥꯞꯆꯟꯕꯁꯨ ꯌꯥꯝꯅ ꯂꯥꯏꯔꯦ ꯐꯣꯟ ꯄꯦ ꯒꯨꯒꯜ ꯄꯦ ꯑꯗꯨꯒ ꯑꯦꯅꯤ ꯕꯦꯡꯗ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯨ ꯌꯥꯝꯅ ꯂꯥꯏꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯣꯁ ꯄ꯭ꯂꯦꯗ ꯁꯥꯏꯟ ꯑꯞ ꯇꯧꯁꯟꯕꯤꯔꯣ ꯄ꯭ꯔꯣꯃꯣꯁꯟ ꯁꯦꯛꯁꯟꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯄꯤꯟ ꯋꯥꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ 100% ꯋꯦꯜꯀꯝ ꯕꯣꯅꯁꯄꯨꯁꯨ ꯐꯪꯒꯗꯧꯔꯤ ꯑꯗꯣꯝꯅ ꯍꯦꯛ ꯐꯦꯁꯕꯨꯛꯇ ꯃꯣꯁ ꯄ꯭ꯂꯦꯒꯤ ꯔꯤꯚ꯭ꯌꯨ ꯄꯤꯕꯒ ₹200 ꯑꯃꯒꯁꯨ ꯐꯪꯒꯗꯧꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯐ꯭ꯔꯦꯟ ꯑꯃꯗ ꯍꯦꯛ ꯔꯤꯐꯔ ꯇꯧꯕꯒ ₹1200 ꯑꯃꯕꯨꯁꯨ ꯀꯃꯤꯁꯟ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯃꯦꯟꯗ ꯄꯤꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯣꯁ ꯄ꯭ꯂꯦ ꯍꯥꯏꯔꯤꯕ ꯑꯦꯞꯁ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ₹500 ꯑꯃꯕꯨꯁꯨ ꯕꯣꯅꯁ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤꯀꯣ ꯍꯥꯏꯔꯝꯃꯤ ꯖꯦꯖꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯃꯨꯛꯇꯪ ꯅꯣꯛꯑꯒ ꯍꯔꯥꯎꯅ ꯂꯩꯔꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯖꯦꯖꯨꯅ ꯃꯍꯥꯛ ꯂꯥꯛꯑꯦ ꯅꯍꯥꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯣꯀꯣ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯖꯨ ꯑꯗꯨ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯖꯨꯗ ꯅꯍꯥꯛ ꯆꯍꯤ 30 ꯁꯨꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯖꯨꯅꯁꯨ ꯁꯨꯔꯦ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯣ ꯅꯍꯥꯛ ꯂꯨꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯀꯣ ꯍꯥꯏꯔꯝꯃꯤ ꯖꯦꯖꯨꯅꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯪꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯖꯦꯖꯨꯅ ꯐꯖꯅ ꯇꯥꯁꯤꯟꯗꯕꯤ ꯃꯍꯥꯛꯅ ꯂꯦꯞꯇꯣꯞꯇꯒꯤ ꯁ꯭ꯂꯥꯏꯗ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯖꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ 1996ꯗ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯚꯦꯟꯇꯤꯂꯦꯁꯟ ꯁꯤꯁꯇꯦꯝꯁꯨ ꯐꯖꯅ ꯌꯥꯎꯖꯩ ꯌꯨꯝ ꯑꯁꯤꯒꯤ ꯂꯥꯏꯇꯤꯡ ꯁꯤꯁꯇꯦꯝꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯒꯤ ꯃꯃꯥꯏ ꯑꯁꯤꯅ ꯑꯋꯥꯡ ꯊꯪꯕꯗ ꯑꯣꯜꯂꯤ ꯁꯦꯀꯦꯟ ꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯃꯃꯥꯏ ꯑꯁꯤꯅ ꯃꯈꯥ ꯊꯪꯕꯗ ꯑꯣꯜꯂꯤ ꯃꯤꯅ ꯂꯥꯡꯉꯁꯨ ꯇꯥꯔꯣꯏꯗꯧꯕ ꯕꯦꯁꯃꯦꯟ ꯑꯃꯁꯨ ꯂꯩ ꯌꯨꯝ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯇꯥꯏꯜꯁ 800 ꯃꯨꯛ ꯊꯥꯏ ꯕꯥꯊꯔꯨꯝ 4 ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯕ ꯀꯥ 2 ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯤ 50 ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ ꯆꯥꯎꯕ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯂꯩ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯁꯤꯅꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯀꯣꯏꯕ ꯄꯨꯝꯕ ꯑꯁꯤ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟꯇꯅ ꯀꯣꯏꯁꯜꯂꯒ ꯂꯩ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝꯒꯨꯝꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯖꯦꯖꯨꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯖꯦꯖꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯕꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯃꯅꯥꯒ ꯂꯪꯊꯣꯛꯑꯒ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯑꯦꯅꯦ ꯑꯩꯗꯤ ꯅꯪꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕ ꯑꯁꯤꯗꯤ ꯑꯩ ꯄꯨꯡꯉꯛ ꯉꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯖꯦꯖꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯃꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯠꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯍꯥꯡ ꯑꯃꯗ ꯆꯨꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯨꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯧꯖꯤꯜꯂꯛꯑꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯖꯥꯏꯅꯔ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯀꯩꯒꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯑꯃ ꯌꯦꯛꯑꯒ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯊꯕꯛꯄꯨ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯅꯕ ꯄꯩꯁꯥ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯄꯩꯁꯥ ꯊꯥꯗꯕꯤꯅꯕ ꯏꯟꯚꯦꯁꯇꯔꯕꯨ ꯊꯤꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯤꯡꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯛꯆꯕ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯔ ꯑꯍꯟ ꯑꯗꯨ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯡꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯂꯦꯞꯁꯤꯜꯂꯒ ꯁꯥꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ, ꯃꯐꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯃꯐꯝꯅꯤ, ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯩꯍꯥꯛ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯡꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯍꯧꯗꯦ, ꯃꯍꯥꯛ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯕꯦꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯕꯦꯡꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯂꯣꯟ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯤꯡꯅ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯀꯥꯔꯗꯤ ꯂꯩꯕ꯭ꯔꯥ? ꯃꯤꯡꯅ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯃꯨꯛ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯌꯥꯕ ꯂꯟ ꯊꯨꯝꯗꯤ ꯊꯅꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯤꯡꯅ ꯅꯣꯛꯑꯒ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯡꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯗꯨꯗꯤ ꯅꯍꯥꯛ 10 ꯃꯤꯇꯔꯗꯤ ꯅꯈꯣꯡꯅ ꯂꯦꯞꯇꯕꯤ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯤꯡꯅ ꯑꯗꯨꯗꯤ ꯉꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦ ꯑꯗꯨ ꯄꯤꯊꯣꯔꯛꯑꯒ ꯃꯗꯨꯗꯤ ꯆꯠꯂꯣ, ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯄꯥꯏꯔꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ 10 ꯃꯤꯇꯔ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯌꯥꯖꯨ ꯑꯗꯨ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯌꯥꯖꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯎꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯤꯌꯥꯖꯨꯒꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛ ꯄꯣꯛꯄ ꯃꯇꯝꯗ ꯁꯤꯈꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗꯤ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯑꯣꯅꯔ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯝꯄꯦꯅꯤꯒꯤ ꯇꯦꯛꯁ ꯀꯌꯥ ꯑꯃꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯤꯒꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯌꯥꯖꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯐꯤꯁꯤꯡ ꯑꯗꯨ ꯊꯤꯕ ꯉꯝꯃꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯑꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯍꯔꯁꯤꯗ ꯂꯩꯕ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯗꯒꯤ ꯐꯪꯉꯤꯕ ꯇꯣꯂꯣꯞ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯐꯥꯎ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯗꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯑꯍꯟ ꯑꯣꯏꯔꯝꯃꯤ꯫ ꯖꯤꯌꯥꯖꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯄꯣꯇꯦꯇꯣꯒꯤ ꯍꯣꯜꯁꯦꯜ ꯗꯤꯂꯔ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ ꯃꯍꯥꯛ 10 ꯃꯤꯂꯤꯌꯟꯁꯇꯤ ꯇꯥꯟꯕ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯥꯖꯨꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ, ꯌꯦꯡꯉꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ, ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗꯒꯤ ꯖꯤꯌꯥꯖꯨꯅ ꯍꯣꯏ ꯌꯥꯔꯦꯅꯦ, ꯅꯍꯥꯛꯀ ꯂꯨꯍꯣꯡꯉꯁꯤ, ꯑꯗꯨ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯅꯍꯥꯛ ꯌꯥꯕ ꯇꯥꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯌꯥꯖꯨꯅ ꯑꯩꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯌꯨꯝ ꯑꯃꯈꯛ ꯂꯩ, ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣ ꯌꯥꯝꯅꯗꯤ ꯇꯥꯡꯉꯤ, ꯑꯗꯨ ꯅꯍꯥꯛꯅ ꯂꯩꯕ ꯇꯥꯕ, ꯃꯗꯨ ꯂꯩꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯌꯥꯖꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯅꯠꯇꯦꯅꯦ, ꯉꯥꯏꯈꯣꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯥꯖꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯊꯥꯕ ꯇꯥꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯗꯨꯒꯤꯕꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦꯅꯦ, ꯊꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝꯗ ꯃꯤꯡ ꯊꯥꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯗꯤ ꯀꯦꯁ ꯑꯣꯏꯅ ꯃꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯌꯥꯖꯨꯗ ꯑꯣꯟꯈꯠꯂꯒ ꯅꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯔꯕꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯝꯃꯨ, ꯃꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯌꯥꯖꯨꯅꯁꯨ ꯍꯣꯏ ꯌꯥꯔꯦ, ꯃꯗꯨꯕꯨꯗꯤ ꯑꯩꯍꯥꯛ ꯄꯤꯔꯒꯦ, ꯑꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯃꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯔꯁ ꯑꯗꯨ ꯊꯥꯡꯒꯠꯂꯛꯑꯒ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯖꯤꯌꯥꯖꯨꯒ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯥꯖꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯊꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ATMꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯖꯤꯌꯥꯖꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯌꯥꯖꯨꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯨ, ꯆꯠꯂꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯠꯇ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯥꯖꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯖꯤꯌꯥꯖꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯃꯥꯡꯕꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯒꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔ ꯃꯦꯅꯦꯖꯔ ꯖꯨꯅꯤꯒ ꯂꯣꯏꯅꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯇꯩ ꯊꯕꯛ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩ, ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯊꯥꯗꯔꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯅꯨꯡꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯡꯅ ꯃꯍꯥꯛꯅ ꯊꯛꯂꯝꯕ ꯖꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯥꯗ ꯇꯥꯕꯗꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯡ ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯑꯝꯃꯤ꯫
ꯃꯧꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯡꯅꯦ ꯍꯥꯏꯕ ꯑꯁꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯈꯪꯈꯤꯔꯝꯃꯤ ꯃꯧꯗꯒꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯡ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯅꯕꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛ ꯕꯦꯡꯛꯗꯒꯤ ꯂꯣꯟ ꯂꯧꯔꯒ ꯄꯤꯕꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯇꯥꯍꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯃꯤꯡꯁꯨ ꯍꯣꯏ ꯃꯍꯥꯛ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯅꯤꯅꯤ ꯎꯍꯜꯂꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯃꯤꯡꯒꯤ ꯁꯤꯟ ꯑꯗꯨꯒ ꯑꯃꯅ ꯖ꯭ꯌꯥꯖꯨꯒꯤ ꯁꯤꯟ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯈꯟꯖꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯑꯃꯠꯇ ꯐꯪꯗꯕꯅꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨꯅ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯑꯁꯣꯝꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯕꯨ ꯊꯥꯡꯒꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖ꯭ꯌꯥꯖꯨ ꯑꯗꯨ ꯕꯥꯊꯇꯕꯇ ꯏꯔꯨ ꯂꯨꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯡꯅ ꯀꯤꯆꯟꯗ ꯄꯣꯠꯆꯩ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯡꯅ ꯃꯍꯥꯛꯀꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯝꯕ ꯃꯇꯝꯗ ꯀꯨꯡꯒꯣꯟ ꯀꯌꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯁꯨ ꯀꯨꯡꯒꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯀꯗꯥꯏꯗꯒꯤ ꯀꯨꯡꯒꯣꯟꯅꯣ ꯂꯥꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯖ꯭ꯌꯥꯖꯨꯅ ꯕꯥꯊꯇꯕꯇꯒꯤ ꯂꯨꯞ ꯄꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯅꯞꯇꯨꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯗꯥꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯅꯣ ꯃꯍꯥꯛꯀꯤ ꯕꯥꯊꯇꯕꯇ ꯇꯥꯎꯈꯠꯂꯛꯏꯁꯦ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯊꯣꯡꯉꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯀꯣꯟ ꯑꯗꯨ ꯍꯥꯏꯗꯣꯛꯎꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯃꯥꯟꯗꯨꯅ ꯆꯐꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯃꯈꯨꯝ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯑꯗꯨꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨꯒꯤ ꯏꯔꯨ ꯂꯨꯖꯐꯝ ꯑꯗꯨꯗ ꯃꯤꯡꯅ ꯆꯐꯨꯗ ꯍꯥꯞꯆꯟꯈꯤꯕ ꯆꯥꯅꯕ ꯑꯗꯨ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯂꯦ ꯃꯤꯡꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯇꯥ ꯑꯗꯨ ꯒ꯭ꯂꯥꯁꯇ ꯆꯃꯆ ꯑꯃ ꯍꯥꯞꯆꯜꯂꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯀꯪꯍꯟꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯌꯔꯅ ꯀꯥꯝꯃꯛꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯌꯔ ꯑꯗꯨꯗꯒꯤ ꯑꯇꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖ꯭ꯌꯥꯖꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯑꯇꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖ꯭ꯌꯥꯖꯨꯅ ꯑꯃꯨꯛ ꯐꯦꯁ ꯋꯥꯁ ꯑꯗꯨ ꯃꯦꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯐꯦꯁ ꯋꯥꯁ ꯑꯗꯨ ꯍꯦꯛ ꯃꯦꯠꯄꯒ ꯃꯤꯡꯅ ꯏꯔꯨ ꯂꯨꯖꯔꯤꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯗꯨꯝ ꯇꯥꯁꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯡꯁꯨ ꯀꯗꯥꯏꯗꯒꯤ ꯀꯨꯡꯒꯣꯟ ꯃꯌꯥꯝꯅꯣ ꯇꯥꯔꯛꯂꯤꯕ ꯑꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯆꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯁ ꯋꯥꯁ ꯑꯗꯨ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖ꯭ꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯠꯂꯨꯕ ꯃꯌꯥꯝꯗꯨꯅ ꯋꯥꯃꯟꯕꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯖ꯭ꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯟꯅꯔꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯖ꯭ꯌꯥꯖꯨꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯤꯡꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯡ ꯑꯃꯗꯤ ꯖ꯭ꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯑꯣꯟꯁꯟꯅꯗꯨꯅ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨꯅ ꯃꯤꯡꯗ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠꯅ ꯊꯣꯝꯗꯨꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯕꯁꯨ ꯃꯍꯥꯛꯅ ꯂꯦꯞꯄꯝꯗꯦ ꯃꯤꯡꯅꯁꯨ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯪꯁꯨ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖ꯭ꯌꯥꯖꯨꯗ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯈꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯡꯉꯛ-ꯉꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯁꯤꯡ ꯑꯁꯤ ꯁꯝꯖꯟꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯛꯂꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯪꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯖ꯭ꯌꯥꯖꯨꯔꯣꯝꯒꯤ ꯅꯥꯀꯜꯂꯣꯝ ꯑꯁꯤꯗꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯗꯨꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯂꯣꯝꯒꯤ ꯅꯥꯀꯟ ꯑꯁꯤꯗꯅ ꯅꯨꯡꯁꯥ ꯌꯥꯝꯅ ꯌꯥꯛꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯡ ꯑꯃꯗꯤ ꯖ꯭ꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯁꯝꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯍꯥꯟꯕꯗ ꯃꯤꯡꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯗ ꯃꯤꯡꯒ ꯂꯣꯏꯅꯅ ꯖ꯭ꯌꯥꯖꯨꯗꯨ ꯊꯣꯛꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯒꯤ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯖ꯭ꯌꯥꯖꯨꯅꯁꯨ ꯀꯦꯂꯦꯟꯗꯔꯗꯒꯤ ꯎꯕꯗꯒꯤ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯇꯝ ꯑꯁꯤ 1999ꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕ ꯑꯁꯤ ꯖ꯭ꯌꯥꯖꯨꯅ ꯏꯪꯉꯛ-ꯉꯛꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯍꯤ ꯑꯁꯤ 1999ꯒꯤ ꯃꯇꯝꯂ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯤꯡꯅꯁꯨ ꯏꯪꯉꯛ-ꯉꯛꯇꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯖ꯭ꯌꯥꯖꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯤ 2018ꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯤꯡꯅ ꯎꯕ ꯐꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯏꯪꯉꯛ-ꯉꯛꯇꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯖ꯭ꯌꯥꯖꯨꯗ ꯅꯍꯥꯛ ꯑꯁꯤ 2018ꯒꯤ ꯃꯇꯝꯗ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯔ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖ꯭ꯌꯥꯖꯨꯅ ꯃꯤꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯁꯤ ꯁꯣꯛ ꯀꯌꯥꯒꯤ ꯃꯇꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯤꯡꯅ 1999ꯒꯤ ꯃꯇꯝꯅꯤ ꯍꯥꯏꯔꯝꯃꯤ ꯖ꯭ꯌꯥꯖꯨꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯤꯡꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 25 ꯁꯨꯔꯦ ꯍꯥꯏꯔꯝꯃꯤ ꯖ꯭ꯌꯥꯖꯨꯅ ꯃꯗꯨꯗꯒꯤ ꯃꯤꯡꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯡꯅ ꯍꯧꯖꯤꯛ ꯑꯁꯦ 1999ꯒꯤ ꯃꯇꯝꯅꯦ ꯑꯩꯍꯥꯛ ꯆꯍꯤ 25 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖ꯭ꯌꯥꯖꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯤꯡꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯖ꯭ꯌꯥꯖꯨꯅ ꯃꯤꯡꯗ ꯅꯍꯥꯛꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯇꯣꯛꯑꯒꯅ 1999ꯒꯤ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯇꯣꯛꯑꯒꯅ 2018ꯒꯤ ꯃꯇꯝ ꯑꯣꯏꯕ ꯃꯗꯨꯗꯒꯤ ꯃꯤꯡꯅ ꯖ꯭ꯌꯥꯖꯨꯗ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯅꯤ ꯍꯥꯏꯗꯨꯅ ꯖ꯭ꯌꯥꯖꯨꯗ ꯍꯥꯏꯔꯝꯃꯤ
Sumna haibaga makoini adu cham anana thong adu amuktangda hangdokminarami adubo sumna thong asi amuktangda hangdokminaba matam asida ka ani adu punsinnarakpagi masa adu boikoina uwa phangli masdagi makoini nasu ka gi thong asi amuktangda makoini na hangdokpa yade haiba adu khangkhirami aduga Jiajuna Mingge mamaida kupangna muk tharaga masidi asengbanine haiduna masa matonda sonduna lejarami masigi matungda Mingna mangna property design tawagi map adu table amagi mathaktagi lauthokpada Jiajugi gamla amabu taduna kairami Jiajuna sauduna gamla asi nahaki pon nate haiduna thugairi bra haiduna hairami Mingsu khangokdabana mahak uhogdre hairami Maudagi Jiajuna Mingna design tawba map ki chi adubu munduna sursu naisalami aduga mahakna makhada mahaki potchai sing adubu thiduna lerami maduga Jiaju adu sauduna tumina famduna lerami Mingna kari maramgino haiduna sauriba adu yenguba matamdadi Jiajuna angang oiringai matamgi mahaki mapaga kapminaba photo frame amabu kaibagi orami maudagi Mingnasu asigi photo da yauriba asi nanga nahaki babagara haiduna ngami adubu photo asisu segaigibana maram oibana Jiajugi mapa asidi kanano haiba adu Mingnadi khangamde masdagi Mingna photo adu da yengsaluba matamda sok adu 1999 gi matamne haiba adu mahakna khangami aduga Mingna Jiajuda asumna hairami hoi photo frame asi kaijagrasanu adubu nahak nangna angang oiringagi matam 1999 gi matamduda chatlaga yengubadi kamaina tawwa haiduna hangami aduga Mingna makhatana madu oiba taragadi mafam aduda chatlaga nakhoigi yumdagi laigi gamla asisu porokpa yarani haiduna hairami asumna haiba asida Jiajuna Mingda yamna sauna yengami Mingsu mamai adu nonthaduna ayakna hairiba asi sum suggestion tawbane hairami masdagi Ming amadi Jiaju makoini adu dress loisanduna 1999 gi matamda chatnaba haiduna taromi aduga Minggi thong adubu Jiajuna hek hangtoke haiduna paiba matamdadi makoina leiriba apartment adu yamna kanna ninglami masdagi Mingna Jiajuda thong adu hangtoktanaba haiduna hairami aduga mahakna makhatana nahaknadi 1999 gi thong asi hangtokpa yadaba male hairami aduga Mingna thong adu hangtokpa matamdadi karimta taramde masdagi makoi anima adu ben macha amada tongduna Jiajugi mayum tamna chalami asumna Jiajugi mayum asi hek yawa matamda Jiajusu aduki matik haraujarami aduga matam asidadi mahak asi yamna apikpa angang nupi macha ama oiduna lerami masamakna masamaki hakchang adubu angang oiringagi matamda mapaga sanaraga leramba adu ubu matamda mahak aduki matik haraujarami aduga Jiajuna mahaki mapagi manakta changchangi haiduna tawbu matamdadi mafam asida earthquake tholaktuna mahak changma ngamamde maram aduna Jiajugi mapa adusu yum manungda machanupi adubu pusanduna changkhirami aduga somdana Mingna Jiaju adubu mahaki mayum adudagi puthorami masigi matungda Ming amadi Jiaju makoini adu 1999 gi matamdugi street amada leiduna wari sanaduna lerami Mingna Jiajuda asumna hairami ngasai yamna kanna jwar habagi mongda tarukleba adu karigino haiduna Jiajuna madu ayak isamakna isagi angang oiringagi matam amadi ayake baba adu ubana oramdau male hairami Mingna mu adudi ngasagi nupi macha adu nahakla aduga ahan ama leramiba aduna nahaki babara nang adu yamna chawwa yum adu da lerakpra aduga hojikna asumna yum macha amasida kari dawgi leramiba haiduna hangami aduga Jiajuna kargi kichen ama pairga leiba asi Mingna urami estegi Jiajusu mahaki mapaga unaba phangdabi halakpa aduda mahak thawai nungaitan halami Mingna Jiajuda nahak thongje amta hangtokpigera ayak 2018 dadi karamba miyoi oibano haibado amuktangdi khangninge hairami haibadi mahak asi yamna afawba property yonthok yonsin tawbagi businessman afawba mo oirambra haibadu mahakna khangningbagi hanglibani Jiajuna yare thongdo hangdrabasu hojikti online da dum yengasi harami haibadi 2018 gi matam asidi internet ki thaktadi aduki matik chawkhalabani modagi Jiajuna mahaki laptop adu lauthoga Mingda pirami aduga Mingda mahaki cell phone adu pira uhaiduna Jiajuna Minggi cell phone adu lorami aduga Mingna somda laptop aduda mahak asi 2018 da karamba miyoi ma oibano haiba adu internet ta search tawnaba haiduna tarami aduga Jiajuna somda mahaki diary dagi mapagi number lauthokduna Minggi phone adudagi call tawnaba haiduna tarami aduba sumna hek tawbaga mafam asida mu earthquake tawdoi taroklami mastagi makoi ni nasu khangba ngame madudi makoi gi past amadi future gi matangda khangtokna bhonaba asi makoi da problem oi haiba asi namit asigi nungdangda Jiaju adu mamaida face mask ama uptuna tholami adu Mingnadi Jiaju gi mamaida upiba face mask asi ngau machani haiduna khalami maram aduna masigi nupi asi ngawrba male haiduna mathanda murmung solami aduga mahakna amu Jiaju gi kada mahaki kabu singjanaba robot macha ama leiba adu uba matamda mahakti pongakjarami aduga masibu karino haiduna hangami Jiajuna masi ka sengtoknaba robot ne harami matam masida keseta isei ama tharami aduga haiba isei sibu Jiajuna yamna pame haijrami Mingna su mahaksu isei asi yamna pame harami masdagi Mingdi mafam asigi anauba pochai sing asi uba matamda inganga ami haibadi speaker gumba phone gumba si uba matamda mangondadi loina anauba oina thomi masigi matungda Ming amadi Jiaju makoini edu dinner tawrami masdagi amuk sinasi ka tawduna ikoina mafam amada ulai aduga haiba mafam asida Bermuda Triangle gi matangda nainaduna lerami
ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯅꯤ 1930ꯁꯀꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯃꯗꯤ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯕꯨ ꯀꯥꯏꯗꯨꯅ ꯇꯥꯁꯟꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯕ ꯖꯍꯥꯖ ꯑꯃꯗꯤ ꯄꯥꯏꯈꯤꯕ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔꯗꯨꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯡꯈꯤꯕ ꯖꯍꯥꯖ ꯑꯃꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯁ꯭ꯂꯥꯏꯗ ꯑꯗꯨꯗ ꯀꯥꯞꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯅꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯂꯥꯏꯗ ꯑꯗꯨꯗ ꯂꯣꯏꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯜꯇꯤꯚꯔꯁꯀꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤꯗꯤ ꯃꯤꯡꯒꯤ ꯇꯥꯏꯝꯂꯥꯏꯟꯒꯤ ꯃꯇꯝꯒꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯁ꯭ꯄꯤꯆ ꯑꯁꯤ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯁꯤꯒꯤ ꯁ꯭ꯄꯤꯆ ꯑꯁꯤ ꯇꯥꯔꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯍꯥꯏꯕꯗꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯗ ꯃꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯅꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 18ꯒꯤ ꯃꯇꯨꯡꯗꯅꯤ ꯈꯥꯒꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯦꯒꯅꯦꯇꯤꯛ ꯐꯣꯔꯁꯀꯤ ꯃꯇꯨꯡꯏꯟꯅ ꯗꯥꯏꯃꯦꯟꯁꯟ ꯑꯅꯤ ꯑꯁꯤ ꯑꯃꯨꯛꯇꯪꯗ ꯄꯨꯟꯁꯤꯟꯅꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯑꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯒꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯄꯤꯈꯣ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯃꯨꯛ ꯃꯤꯡ ꯑꯃꯗꯤ ꯖ꯭ꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕ ꯌꯥꯗꯕꯅ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯅ ꯖ꯭ꯌꯥꯖꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯊꯣꯛꯈ꯭ꯔꯕꯒꯦ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯁꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤꯕ ꯑꯁꯤ ꯖ꯭ꯌꯥꯖꯨꯅ ꯃꯇꯝꯗꯣ ꯑꯩꯗꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯩꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯜꯂꯛꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯕꯕꯥ ꯑꯗꯣ ꯑꯩꯍꯥꯛꯀ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯉꯣꯟꯗ ꯑꯩꯍꯥꯛꯅ ꯁꯣꯔꯤ ꯍꯥꯏꯅꯕꯒꯤ ꯇꯥꯟꯖꯥꯐꯥꯎ ꯐꯪꯖꯈꯤꯗꯦ ꯃꯤꯡꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯁꯦ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯒꯠꯂꯛꯑꯒ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖ꯭ꯌꯥꯖꯨꯅ ꯊꯥꯡ ꯑꯃ ꯄꯨꯈꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯀ꯭ꯔꯣꯁ ꯇꯧꯁꯜꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯗꯞ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯖ꯭ꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯆꯠꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡ ꯑꯁꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯒꯤ ꯀꯦꯕꯤꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯣꯟ ꯁꯤꯟꯕꯤꯔꯒ ꯄꯩꯁꯥ ꯄꯤꯕꯤꯒꯗꯧꯔꯤꯕ ꯑꯁꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯍꯧꯕ ꯈꯛꯇꯅꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯣꯛꯍꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯃꯤꯡꯅꯗꯤ ꯖꯨꯅꯤꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯅꯤꯡꯗꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗꯗꯤ ꯇꯣꯛꯍꯟꯕꯤꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯨꯅꯤꯅ ꯃꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯕꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯃꯈꯣꯏꯗ ꯖ꯭ꯌꯥꯖꯨꯕꯨ ꯎꯍꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯖꯨꯋꯦꯂꯔꯤ ꯁꯣꯞ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯤꯌꯥꯋꯣ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯖ꯭ꯌꯥꯖꯨ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯑꯣꯅꯔ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯂꯝꯃꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ ꯖ꯭ꯌꯥꯖꯣꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ ꯅꯍꯥꯛꯇꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖ꯭ꯌꯥꯖꯨꯅꯁꯨ ꯃꯍꯥꯛꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯔꯝꯃꯤ ꯖ꯭ꯌꯥꯋꯣꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯛ ꯇꯥꯛꯀꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯖ꯭ꯌꯥꯖꯨꯅ ꯐꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯁꯜꯂꯨꯕ ꯑꯁꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖ꯭ꯌꯥꯋꯣꯅ ꯍꯣꯏ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯗꯤꯅꯔꯗꯨ ꯇꯧꯔꯁꯦ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯅꯍꯥꯛꯀ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖ꯭ꯌꯥꯖꯨ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯤꯡ ꯑꯁꯤ ꯃꯈꯣꯡ ꯆꯥꯝꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖ꯭ꯌꯥꯖꯨ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯠ ꯑꯋꯥꯏꯕ ꯑꯃ ꯄꯨꯁꯜꯂꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯃꯤꯡꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯡꯅꯁꯨ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯒꯤ ꯖ꯭ꯌꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯅꯍꯥꯛ ꯀꯣꯠ ꯑꯁꯤ ꯂꯤꯠꯁꯜꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖ꯭ꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯡ ꯑꯁꯤꯁꯨ ꯀꯣꯠ ꯁꯨꯠ ꯇꯥꯏꯒ ꯇꯧꯗꯨꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯖ꯭ꯌꯥꯖꯨꯅ ꯃꯤꯡꯒꯤ ꯗ꯭ꯔꯦꯁ ꯃꯣꯠꯂꯤꯕ ꯑꯗꯨꯕꯨ ꯀꯟꯊꯣꯛꯄꯤꯗꯨꯅ ꯅꯍꯥꯛ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯃꯣꯠꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯣꯠ ꯑꯁꯤ ꯋꯥꯏꯔꯛꯄ ꯑꯣꯏꯕꯅꯅꯤ ꯃꯣꯠꯅ ꯊꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯥꯏꯟ ꯍꯦꯟꯅ ꯆꯥꯎꯅ ꯇꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯡꯗꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯑꯁꯤ ꯃꯉꯣꯟꯗ ꯈꯔ ꯆꯤꯟꯕꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯡ ꯑꯗꯨ ꯃꯍꯥꯛ ꯗꯨꯕꯥꯏꯗ ꯂꯩ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯃꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯀꯝꯄꯦꯅꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯖ꯭ꯌꯥꯖꯨꯅ ꯃꯤꯡ ꯑꯁꯤꯕꯨ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯁꯥꯎ ꯍꯥꯏꯕꯒꯤꯅꯤ
ꯃꯣꯗꯒꯤ ꯃꯤꯡꯅ ꯃꯍꯥꯛꯅ ꯁꯣꯜꯂꯝꯃꯤꯕ ꯑꯗꯨ ꯇꯣꯛꯊꯣꯛꯑꯒ ꯖꯤꯌꯥꯖꯨꯗ ꯉꯥꯏꯈꯣ ꯑꯩꯍꯥꯛ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯖꯤꯌꯥꯖꯨꯅ ꯊꯥ 3 ꯁꯨꯔꯦ ꯍꯥꯏꯌꯨ ꯑꯗꯨꯒ ꯖꯤꯌꯥꯖꯨꯅ ꯑꯣꯟꯁꯜꯂꯒ ꯌꯥꯔꯦ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯋꯥ ꯌꯥꯝꯅ ꯍꯪꯉꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯡꯅ ꯑꯃꯨꯛ ꯈꯔ ꯀꯥꯈꯠꯂꯛꯄꯒ ꯉꯥꯏꯈꯣ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯗꯣ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯃꯤꯡꯅ ꯖꯤꯌꯥꯖꯨꯒꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅꯤꯅ ꯂꯣꯏꯅꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯧꯖꯤꯛ ꯈꯪꯅꯗ꯭ꯔꯤꯕꯅꯤ ꯖꯤꯌꯥꯖꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯖꯤꯌꯥꯖꯨ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯃꯤꯡꯅ ꯑꯃꯨꯛ ꯌꯨꯝꯅꯥꯛꯇꯤ ꯍꯥꯏꯔꯝꯃꯤ ꯖꯤꯌꯥꯖꯨꯅ ꯌꯨꯝꯅꯥꯛꯇꯤ ꯒꯨꯅꯦ ꯍꯥꯏꯔꯝꯃꯤ ꯃꯤꯡꯅ ꯑꯩꯒꯤ ꯃꯤꯡꯅ ꯃꯤꯡ ꯂꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯖꯨꯅ ꯃꯤꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤꯗ ꯀꯣꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯀꯣꯜꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯖꯤꯌꯥꯑꯣ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯖꯤꯌꯥꯑꯣꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯖꯤꯌꯥꯖꯨꯅꯁꯨ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥꯅꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯡ ꯂꯨ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯅꯔꯗꯨ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯡꯗꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯐꯤ ꯑꯗꯨ ꯃꯉꯛꯇ ꯑꯣꯏꯅ ꯅꯝꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯌꯥꯑꯣꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯡꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯃꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯖꯤꯌꯥꯖꯨꯅ ꯃꯤꯡꯒꯤ ꯃꯉꯛꯇ ꯍꯥꯞꯆꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯆꯤꯡꯊꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯡ ꯑꯁꯤꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯑꯥꯏꯁꯀꯤ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛ ꯑꯥꯏꯁꯀꯤ ꯏꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯛꯆꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯖꯤꯌꯥꯖꯨꯁꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯑꯣꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯥꯏꯁꯀꯤ ꯏꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯛꯆꯟꯕ ꯇꯥꯔꯒꯗꯤ ꯅꯕꯨꯛꯇꯨ ꯁꯣꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯡꯅ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ ꯌꯥꯝꯅ ꯁꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯠꯂꯝꯃꯤꯕ ꯀꯣꯠ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯃꯜꯂꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯅ ꯐꯝꯃꯤꯕ ꯆꯤꯌꯥꯔꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯖꯤꯌꯥꯖꯨꯁꯨ ꯃꯤꯡꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤꯗ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯏ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯀꯗꯔ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯤꯡꯅ ꯀꯣꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯤꯌꯥꯔꯗꯨꯗ ꯍꯦꯛ ꯌꯥꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯠ ꯑꯗꯨꯗ ꯀꯣꯠ ꯑꯗꯨ ꯋꯥꯏꯔꯛꯄꯅꯦ ꯍꯥꯏꯕꯒꯤ ꯀꯥꯔꯠ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯥꯔꯠ ꯑꯗꯨꯕꯨ ꯃꯤꯡꯅ ꯁꯦꯠꯇꯠꯄ ꯃꯇꯝꯗ ꯖꯤꯌꯥꯖꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯆꯦꯗꯣ ꯁꯦꯒꯥꯏꯔꯤꯕ ꯑꯗꯣ ꯅꯈꯨꯠ ꯑꯗꯨ ꯁꯣꯛꯄ ꯇꯥꯔꯦ ꯅꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯅ ꯇꯧꯍꯟꯕ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯌꯥꯑꯣꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯡꯗ ꯅꯍꯥꯛꯇꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯗꯨꯕꯥꯏꯗ ꯂꯩ ꯃꯍꯥꯛ ꯀꯥꯔ ꯑꯃꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯀꯝꯄꯦꯅꯤꯒꯤ ꯑꯣꯅꯔꯁꯨ ꯑꯣꯏ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯊꯤꯖꯟ ꯈꯣꯠꯆꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯃꯗꯨꯗ ꯐꯪꯉꯛꯄ ꯗꯥꯏꯃꯟꯗꯨꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯤꯍꯜꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯅ ꯁꯤꯔꯤꯕ ꯔꯤꯡ ꯑꯗꯨꯕꯨ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯗꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯌꯥꯑꯣꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯦ ꯑꯩꯍꯥꯛꯁꯨ ꯗꯨꯕꯥꯏꯗ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇꯪ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯗꯨꯕꯥꯏꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯉꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯖꯤꯌꯥꯖꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯁꯟꯒꯤ CFOꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯒ ꯍꯧꯖꯤꯛꯇꯤ ꯋꯥꯔꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦꯗ ꯑꯩꯈꯣꯏꯒꯤ 1999ꯒꯤ ꯃꯇꯝꯗꯗꯤ UFOꯒ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯑꯦꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯃꯤꯡꯅ 1999ꯒꯤ ꯃꯇꯝ ꯑꯃꯗꯤ CFO ꯍꯥꯏꯕꯗꯨ UFOꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯖꯤꯌꯥꯑꯣꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯖꯤꯌꯥꯑꯣ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯑꯣꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯤꯌꯔ ꯑꯁꯦ ꯌꯥꯝꯅ ꯆꯥꯟꯅꯩ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯄꯤꯛꯏꯉꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯃꯍꯥꯛ ꯑꯩꯍꯥꯛꯀꯁꯨ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯛꯏ ꯑꯩꯍꯥꯛꯇꯤ ꯀꯣꯂꯦꯖ ꯇꯝꯅ ꯊꯕꯛ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯍꯥꯛ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯁꯦꯚꯤꯡ ꯇꯧꯏ ꯑꯩꯍꯥꯛꯅ ꯕꯦꯒ ꯑꯃꯇꯕꯨ ꯂꯩꯖꯔꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯕꯦꯒꯇꯣ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯕꯦꯒꯇꯨꯗꯤ ꯕ꯭ꯔꯥꯟꯗꯦꯗ ꯑꯃꯅꯤ ꯆꯨꯝꯕ꯭ꯔꯥ ꯖꯤꯌꯥꯖꯨ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯗ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯑꯣ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯖꯤꯌꯥꯖꯨꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯡꯅꯁꯨ ꯏꯄꯪ ꯄꯪꯗꯨꯅ ꯖꯤꯌꯥꯖꯨꯗ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯖꯤꯌꯥꯖꯨꯅ ꯃꯤꯡꯕꯨ ꯏꯟꯊꯣꯛꯑꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯣꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯨ ꯊꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯤꯌꯥꯖꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯃꯟꯒꯤ ꯔꯤꯡ ꯁꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯀꯟꯅ ꯐꯨꯖꯜꯂꯒ ꯌꯨ ꯑꯗꯨ ꯊꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯀꯟꯅ ꯐꯨꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯤꯡꯗ ꯌꯥꯎꯔꯝꯕ ꯗꯥꯏꯃꯟ ꯑꯗꯨꯗꯤ ꯄꯥꯏꯊꯣꯛꯇꯨꯅ ꯃꯥꯁꯇꯔ ꯆꯤꯞꯁꯤꯡ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯗꯥꯏꯃꯟ ꯑꯁꯤ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯝꯗ ꯖꯤꯌꯥꯑꯣ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯌꯥꯖꯨꯅ ꯃꯍꯥꯛꯀꯤ ꯌꯨ ꯑꯗꯨ ꯍꯦꯛ ꯊꯛꯑꯒ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯤꯌꯥꯖꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯡꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯁꯇꯔ ꯆꯤꯞꯁꯤꯡ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯗꯥꯏꯃꯟꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯗꯥꯏꯃꯟ ꯁꯥꯔꯤꯕ ꯄꯣꯠ ꯑꯗꯨ ꯃꯥꯁꯇꯔ ꯆꯤꯞꯀꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯂꯤꯕ ꯆꯥꯅꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯤ ꯂꯥꯡꯊꯣꯔꯛꯑꯝꯃꯤ ꯁꯨꯝꯅ ꯖꯤꯌꯥꯖꯨ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯌꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯞꯇꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯖꯨ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯐꯥꯎ ꯀꯞꯄ ꯂꯦꯞꯄꯝꯗꯦ ꯑꯗꯨꯒ ꯃꯤꯡꯅꯁꯨ ꯖꯤꯌꯥꯖꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯖꯤꯌꯥꯖꯨꯗ ꯆꯥꯅꯕ ꯃꯌꯥꯝꯕꯨ ꯄꯤꯗꯨꯅ ꯊꯦꯝꯕꯤꯕꯗꯒꯤ ꯖꯤꯌꯥꯖꯨꯅ ꯀꯞꯄꯝꯕ ꯑꯗꯨ ꯐꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯚꯤꯗ ꯂꯣꯇꯔꯤꯒꯤ ꯑꯃ ꯂꯥꯎꯊꯣꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯂꯣꯇꯔꯤ ꯑꯗꯨꯕꯨ ꯐꯥꯎꯕ ꯇꯥꯔꯒꯗꯤ 200 ꯕꯤꯂꯤꯌꯟ ꯌꯣꯟ ꯐꯪꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯌꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯀꯔꯦꯟꯁꯤꯅꯤ
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ 2018ꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯆꯠꯇꯨꯅ 1999ꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯂꯣꯇꯔꯤ ꯑꯁꯤꯕꯨ ꯐꯥꯎꯈꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯂꯣꯇꯔꯤ ꯑꯁꯤ ꯐꯥꯎꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯗꯨꯗꯒꯤ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯗꯨꯕꯨ ꯅꯣꯠ ꯇꯧꯁꯤꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯇꯤꯀꯦꯠ ꯑꯃꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯗꯨ ꯐꯥꯎꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯅꯤ꯫ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯗꯨ ꯐꯥꯎꯔꯕ ꯃꯇꯨꯡꯗ ꯀꯥꯔꯒ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯅꯤꯡꯕ ꯃꯐꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯇꯦꯞꯇ ꯇꯥꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯩ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯛꯑꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯃꯈꯛꯇꯪ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯍꯥꯛꯅ ꯄꯨꯟꯁꯤꯒꯤꯁꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯇꯔꯤ ꯑꯗꯨ ꯐꯥꯎꯔꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯃꯟꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯤꯡꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯑꯃꯨꯛ ꯆꯠ, ꯖꯤꯌꯥꯖꯨꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯑꯃꯨꯛ ꯆꯠ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯣꯏꯗꯨꯅ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ 2018ꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯡ ꯑꯃꯗꯤ ꯖꯤꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯕꯤꯌꯥꯔ ꯎꯞꯇꯨꯅ ꯇꯥꯏꯇꯥꯅꯤꯛ ꯐꯤꯂꯝꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯗꯤ ꯑꯍꯥꯟꯕ ꯎꯞꯄ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯤꯂꯝꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯄ ꯃꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯏꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯖꯤꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯥꯏꯇꯥꯅꯤꯛꯀꯤ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯉꯒ ꯆꯠꯄ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯔ ꯑꯃꯗ ꯃꯈꯣꯏꯅ ꯖꯨ ꯊꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯋꯦꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯤꯜ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯖꯤꯌꯥꯖꯨꯅ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤ ꯂꯧꯍꯧꯔꯣ, ꯃꯁꯤ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯕꯦꯒꯅꯤ, ꯍꯌꯦꯡ ꯑꯌꯨꯛ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤꯒ ꯑꯣꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯚꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯛꯈꯤꯕ ꯂꯣꯇꯔꯤ ꯑꯗꯨꯒꯤ ꯐꯣꯜ ꯑꯗꯨ ꯂꯥꯎꯊꯣꯔꯛꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯇꯔꯤ ꯑꯁꯤ ꯃꯈꯣꯏꯗ ꯐꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯣꯇꯔꯤ ꯑꯗꯨꯒꯤ ꯋꯤꯟꯅꯔ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯣꯇꯔꯤꯒꯤ ꯇꯤꯀꯦꯠ ꯑꯁꯤꯒꯤ ꯋꯤꯟꯅꯔ ꯑꯗꯨ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯣꯇꯔꯤ ꯇꯤꯀꯦꯠꯇ ꯌꯥꯎꯔꯝꯃꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯌꯨꯆꯔ ꯑꯃꯗꯤ ꯄꯥꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯊꯪꯒꯤ ꯅꯦꯛꯁ ꯗꯦꯗ ꯖꯤꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯥꯔ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯥꯔꯒꯤ ꯋꯦꯇꯔ ꯑꯗꯨꯅꯁꯨ ꯄꯩꯁꯥ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯤꯌꯥꯖꯨꯅ ꯕꯦꯒꯇꯣ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯤ ꯆꯦꯟꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪꯗꯤ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯦꯇꯔ ꯑꯗꯨꯅ ꯁꯥꯎꯔꯛꯑꯒ ꯅꯈꯣꯏ ꯄꯨꯂꯤꯁ ꯀꯧꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯒ ꯊꯥꯗꯣꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯌꯥꯖꯨ ꯑꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯕꯦꯒ ꯑꯗꯨ ꯄꯨꯔꯛꯇꯕꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯤꯡꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ, ꯃꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯁꯨ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯌꯥꯖꯨꯅ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯤꯡꯅ ꯃꯗꯨꯗꯒꯤ ꯅꯪꯕꯨ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯑꯐꯕ ꯊꯕꯛꯅꯦ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯌꯥꯖꯨꯅ ꯃꯗꯨꯗꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯃꯤꯡꯅ ꯑꯃꯨꯛ ꯖꯤꯌꯥꯖꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯅꯣꯛꯄꯁꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯅꯣꯛꯄꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯈꯤꯗꯥꯏ? ꯖꯤꯌꯥꯖꯨꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯅꯣꯛꯄꯅ ꯍꯦꯟꯅ ꯐꯖꯔꯦ, ꯂꯥꯏꯔꯕ ꯅꯪꯅ ꯅꯣꯛꯄꯁꯤꯗꯤꯅꯦ ꯑꯄꯪꯕꯅ ꯅꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ, ꯅꯪꯅ ꯁꯛꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯔꯥ ꯑꯄꯪꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯅ ꯃꯤꯡꯗ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯥꯖꯨꯅꯁꯨ ꯅꯪꯒꯨꯝꯕ ꯂꯥꯏꯔꯕꯒ ꯑꯩꯍꯥꯛꯀ ꯑꯣꯟꯁꯟꯅꯔꯒ ꯆꯠꯄ ꯑꯁꯦ ꯑꯩꯍꯥꯛ ꯂꯦꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯔꯒ ꯃꯃꯥꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯡꯁꯨ ꯁꯥꯎꯗꯨꯅ ꯅꯍꯥꯛꯁꯨ ꯀꯦꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯌꯥꯖꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯇꯒ ꯍꯟꯅ ꯍꯥꯏꯌꯨ꯫ ꯃꯤꯡꯅ ꯖꯤꯌꯥꯖꯨꯗ ꯅꯍꯥꯛꯇꯤ ꯀꯦꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯥꯎꯅꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯠ ꯗꯦꯗ ꯌꯥꯝꯅ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯇꯥꯏꯀꯨꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯡ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯌꯥꯝꯅ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯇꯥꯏꯀꯨꯟ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯖꯤꯌꯥꯖꯨꯅ ꯁꯥꯎꯔꯝꯕ ꯑꯗꯨ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯥꯖꯨꯅ ꯃꯤꯡꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯡꯅ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯄꯨ ꯀꯔꯤꯝꯇ ꯑꯣꯏꯗꯦ, ꯑꯩꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯇꯜꯂꯦ ꯍꯥꯏꯈꯤꯗꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤ ꯍꯥꯏꯗꯨꯅ ꯖꯤꯌꯥꯖꯨꯗ ꯆꯩꯔꯝꯃꯤ꯫ ꯃꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯖꯤꯌꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯅ ꯖꯤꯌꯥꯖꯨꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯣꯛꯄ ꯑꯁꯤ ꯑꯄꯪꯕ ꯃꯤꯅ ꯅꯣꯛꯄ ꯃꯥꯜꯂꯦ ꯍꯥꯏꯈꯤꯗꯥꯏ ꯍꯧꯖꯤꯛꯇ? ꯖꯤꯌꯥꯖꯨꯅ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯤꯡꯅ ꯂꯥꯏꯚꯇ ꯋꯥ ꯉꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯡ ꯑꯃꯗꯤ ꯖꯤꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯝꯃꯤ꯫ ꯃꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯒꯤ ꯃꯅꯥꯎꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯤꯌꯥꯖꯨꯅ ꯃꯁꯥꯃꯛꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯡꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯅ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯉꯥꯡꯕꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯡ ꯑꯁꯤ ꯃꯊꯟꯇ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯨ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯌꯥꯝꯅ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯇꯥꯏꯀꯨꯟ ꯑꯃ ꯑꯣꯏꯔꯝꯃꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯤꯌꯥꯖꯨꯅ ꯃꯤꯡꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯁꯤꯅ ꯖꯤꯌꯥꯖꯨ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯈꯤꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯁꯤꯁꯨ ꯖꯤꯌꯥꯖꯨ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫
asumna mafam asida earthquake tawbaduda Minggi makuta soami Mingna makuta sokpa matam asida future Ming asidasu chap manana soami masina takningiba asi Mingda thokpa khudongthiba sing asi future Ming asidasu thokni habani mastagi ngasai masa utkidaba businessman ama yaukhiba nupa adu future Ming adu oiduna leami adugo mafam asida scientist Juni su laami Scientist Juni na Mingda makoina tawkhiba future da chatnabagi time travel adu soibadagi Minggi past ki timeline doina takhre harami asumna Ming ani tholokpa asi Scientist Juni na future Ming adu da nahaki khudongthiba oigani harami mastagi khoida amu past ki Ming do mu lai matam asida Ming na manager Juni gi manakta laktuna nahakna aibu thaba asidagi karigi tanthokani ai isana oina thaba asi toknabagi damakta resignation letter asi pirabani haiduna Ming na manager Juni da mahaki resignation letter du pirami aduga Ming adu madudagi sarkhirami aduga somdana future Ming aduna Jiaju na dukan phamba yauriba sana lupagi dukan aduda laami aduga Jiaju da makoyani dinner tawsi haiduna harami maram aduna Jiaju su yaduna future Ming asina Jiaju asibu mahaki car da tonghanduna poraklami adubu Jiaju na asumna future Ming asiga wari asum sanarakpa matamda 1999 gi Ming aduga loinabanadi henna mangonda nungaiba oirami masigi matungda future Ming aduna Jiaju adubu yamna luxury oiba restaurant amada pusanduna famalami asumna future Ming na Jiaju da haraunaba kyama tawba taragasu Jiaju na hojik phawba karigumba kharadi miss tawrami aduga asumna mafam asida chana thaknaba sing asi chana future Ming asina Jiaju da asumna haraklami nahak hojik 1999 gi matamda aigi past ki Ming aduga nahaka leminari haiba aisu khangi adubu aina pambadi nahaka mahaka loinariba adu khuda asida toknaba haiba asini maramdi nakoini na adum loinaraga leiba aduna aigi future da yamna soirakadawri aidi karigumba yamna chawba pandam amaga loinana chatlibani nang amadi aigi past ki Minga nakoini na loinabaduna maram oraga aigi future da problem kya ama lakpa yai aina haiba thaba se yaba taragadi nangna matam chuppada mangjariba manglan nahangna angang oiringai da leramba yumado adusu leiraga ayakna pirage aduga nahaki yumadu leibibagi mahut oina aingonda nahakna 1999 gi Ming aduga nahaka loinaba asi khuda asidagi lepatai sumna Jiaju asi hojik kari tawgadona haibadu ma karimata khangamde maram aduna ma future Ming na hariba sina farani haiduna future Ming na hariba si ma yarage haiduna harami adubu mahakna asumna hariba asi kari maramgino haragadi mahaki yumadu pambagi nate Minggi future da khudongthiba tadanabani mastagi Jiaju adu mahaki apartment adu da mu halami aduga sumna halakwaga Mingda mahak hojikti thaba afaba ma phange maram aduna mahak apartment asi thadoga chatlani haiduna harmi masigi next morning da Jiaju adu mahaki pochai myamsing adu loini yomsalaga apartment adu bu thadoktuna chatkirami asumna Ming asibu thadoga tholokpa asida Jiaju asisu Mingga kuina leiminarakpa kaubana thamoi shokna nungaitana kapammi aduga Jiaju adu adum mafam adudagi chatkirami asumna Jiaju na mahaki timeline aduda thokiba matamda mahaki thong adudi fajana lonsalamde mahaki thong adu sumchit amana panduna thong adu fajana thingjandabi lerami asumna hangtoga leiriba thong asida Mingna su munnengduna lerami aduga somdana Minggi past ki timeline aduda manager Juni na makogi restaurant adugi owner aduda attack tarami maram aduna restaurant gi owner du mafam aduda gyan mangduna wantharaga taaduna lerami haiba asi khudongchaba asi lauduna manager Juni na restaurant adugi owner aduda maya phaktoktuna yu kyama waijalami asumna mahangna tawriba asi kari maramgino haragadi makogi manager asi ju mayama mathakpadagi masa matonda control tawba ngamdraduna sijaba manabani asumna siba taragadi makogi mathaktasu singnadanabani aduga somda amu Jiaju adu mahaki piklingagi yum aduda laktuna lerami adubu mahak hojik phawba past ki Ming makoini na loinakiba mayamsing adu ningsingduna mahak thawai nungaitana kappaga lerami matam asida doorbell thilakpadagi mahakna doorbell adugi manakta changsalaga thong adu hangtoba matamdadi future Ming adu mahaki restaurant da lehauba bag adu paiduna lepaga lerami asumna future Ming asina Jiaju da mahaki bag adubu pibirami adubu mata aduda Jiaju na Minggi court aduda rent ki che thetpa adu mahna urami matam asidagi su mahna khangame madudi mafam asida laiba asi future Ming nate mahaka matam chupada leminaba 1999 gi Ming ne haiba adu makoini asumna muk thengnaba asida mabukni yamna nungsinarami aduga asumna Jiaju na Mingda haraklami aikoini asumna sum makata na loinarga leiba taragadi nangi future gi oiba thabakta kyama akaiba lakadori maram aduna aikoini tongan leibana fani nahak ayaka amhonna unanaba honaganu haiduna mahak ne yamna thawai nungaitana Ming adubu mafam adudagi tanthokirami asumna Ming adu kapna yamna thawai nungaitana mahaki apartment aduda mu halami asumna mahakna thawai nungaitana leringai matam asida manager Juni gi mangonda call laami aduga mahak yamna thuna laknaba hairamaga manager Juni na call adu kakhirami
ꯑꯁꯨꯝꯅ ꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯀꯧꯔꯛꯂꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯇꯣꯛꯂ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯔꯛꯂꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯤꯡꯁꯨ ꯃꯦꯅꯦꯖꯔ ꯖꯨꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯤꯡꯕꯨ ꯀꯧꯔꯤꯕ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔꯗꯨꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯖꯨꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯃꯄꯨ ꯑꯁꯤ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯃꯇꯣꯟꯗꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯁꯤꯖꯕ ꯃꯥꯟꯅꯕ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯃꯤꯡ ꯑꯗꯨ ꯃꯍꯥꯛ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯣꯅꯔꯁꯤꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯍꯤ ꯀꯌꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯋꯥꯗꯨꯅ ꯂꯩꯍꯧꯕ ꯃꯁꯤ ꯑꯩꯍꯥꯛ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯡꯗ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯨꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯡꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯄꯣꯔꯇꯦꯟ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟꯇꯤꯁ ꯖꯨꯅꯤꯗ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯏꯟꯇꯤꯁ ꯖꯨꯅꯤꯗꯨꯅ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯁꯣꯏꯗꯅ ꯄꯣꯔꯇꯦꯟ ꯑꯗꯨ ꯊꯤꯡꯖꯤꯜꯂꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯖꯤꯌꯥꯖꯨꯁꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯄꯣꯔꯇꯦꯟ ꯑꯗꯨ ꯊꯤꯡꯖꯤꯜꯂꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯗꯁꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯃꯦꯅꯦꯖꯔ ꯖꯨꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨ ꯑꯗꯨꯒꯤ ꯂꯩꯔꯝꯕ ꯄꯩꯁꯥ ꯄꯨꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯖꯥꯏꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ 1999ꯒꯤ ꯃꯇꯝꯒꯤ ꯃꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯖꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯣꯅꯔꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯍꯥꯛꯁꯨ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ 1999ꯒꯤ ꯃꯤꯡ ꯑꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯤ ꯆꯦꯟ ꯑꯗꯨꯗꯤ ꯖꯤꯌꯥꯖꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯏꯕ ꯀꯤ ꯆꯦꯟ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ 1999ꯒꯤ ꯃꯇꯝꯒꯤ ꯃꯤꯡ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯥꯠꯇꯨꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯖꯤꯌꯥꯖꯨꯒꯤ ꯃꯄꯥꯅꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯝꯗꯤ ꯖꯤꯌꯥꯖꯨꯅꯁꯨ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯍꯥꯟꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯋꯥꯔꯤ ꯂꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯡꯅ ꯃꯦꯅꯦꯖꯔ ꯖꯨꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯅꯔꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯡꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯍꯟꯗꯣꯏ ꯇꯧꯔꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯍꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯝꯗꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯕꯨꯗꯤ ꯀꯜꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯖꯤꯌꯥꯖꯨꯒꯤ ꯃꯄꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯑꯝꯗꯦ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯀꯣꯛꯇꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔ ꯑꯁꯤ ꯊꯧꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯍꯥꯏꯋꯦ ꯑꯁꯤ ꯂꯣꯏꯅ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯐ꯭ꯌꯨꯆꯔꯒꯤ ꯃꯤꯡ ꯑꯁꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯎꯅ ꯎꯐꯨꯟ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ 1999ꯒꯤ ꯃꯇꯝꯒꯤ ꯃꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯡꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯦꯞꯄꯒ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯣꯅꯔꯗꯨꯗ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯃꯔꯣꯏ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯑꯣꯅꯔꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯤꯡꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯅꯍꯥꯛꯄꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯡꯅ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯅꯔꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯡꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯅꯦꯖꯔ ꯖꯨꯅꯤ ꯑꯗꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯕꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯖꯤꯌꯥꯖꯨꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯖꯤꯌꯥꯖꯨ ꯑꯁꯤ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔ ꯃꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯤꯌꯥꯖꯨ ꯑꯃꯗꯤ ꯃꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯁ ꯂꯣꯝꯗ ꯍꯟꯀꯠꯂꯒ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯃꯤꯅ ꯃꯅꯤꯡꯗ ꯍꯜꯂꯒ ꯆꯠꯂꯝꯃꯤ ꯁꯥꯏꯀꯜ ꯊꯧꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯡ ꯑꯃꯗꯤ ꯖꯤꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯡ ꯑꯃꯗꯤ ꯖꯤꯌꯥꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯉꯛꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯅ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯐ꯭ꯌꯨꯆꯔꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨꯗꯤ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯏꯗꯨꯅ ꯃꯤꯡꯅ ꯖꯤꯌꯥꯖꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯨꯔꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ
Maramdi mamangi makoini ahanba thengnaba matamda Jiajuna Mingda kyarak phukiribani maistagi Jiaju asi mafam asidagi asum ufun nonduna Minggi mitmakmaktagi mangkhirami aduga masigi matungda sinnasi mo ikhoida 7 July 2018 gi matamda mu ulai aduga matam asida Ming adu Jiajuna lakpa adu urami asumna Jiajuna lakpa matam asida Ming adu Jiaju gi manakta changsilami aduga haiba matam asida makoini na mamangda takiba isai haibadi mafam amalai haiba mafam adu aduki matik phajai aduga mafam adu da aikoini yamna nungaina su laiminagani asumna haiba ise sibo makoini na taba matamda makoini na hana takharba ise ma oibana makoini adu amana amagi manakta yamna tapna changsinarami aduga asumna makoini si hek ahanba thengnaba numit asidasu Jiajuna Mingda kausilami aduga sumna Jiajuna Mingda harami nahapu huranbaro kari marungino nahakna aina chatpa mafam khudingi adum koini nariba se Mingna mahak huranba natte nahakna khaliba do lale asumna harga mahake pukningda hantaksu aikoini ge nungsinaba se asumna asum khanabadagi haugadriba male haiduna mabukningda sonjarami hariba sinasi ulaga Jiaju amadi Ming makoini thengnaraga film asi happy ending oiduna loisankhirami mayam ngasiagi film explanation asi nungai taibadu comment section da biramu aduga ayangna karigumba wari asi explanation tawu matamda soikiba lankiba yarwasu mayamda ngakpi wa wafam asi thamjari ngasigi oinadi sanga explain ge sina mayam ga kainarsi mathang yamna nungarba film ge explanation amadamu sanga explain ge sina mayam ga thengnarsi imalabakna yaifare